ꯀꯩꯅꯣ ꯇꯧꯔꯤ ꯀꯔꯤ ꯍꯥꯏ ꯉꯁꯤꯁꯦ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤꯅꯦꯕ ꯈꯪꯉꯕ ꯉꯁꯤꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯕꯥꯔꯗꯦꯒꯤꯗꯤ ꯋꯤꯁ ꯇꯧꯅꯔꯦꯕꯅꯤ ꯈꯪꯕ꯭ꯔꯥ ꯍꯧꯗꯣꯛꯑꯝꯗꯕ ꯅꯨꯡꯁꯤꯕꯅꯤ ꯕꯥꯔꯗꯦꯒꯤꯗꯤ ꯋꯤꯁ ꯇꯧꯅꯔꯒ ꯀꯩꯅꯣ ꯇꯧꯕ ꯀꯔꯤ ꯍꯥꯏ ꯀꯔꯤꯝꯐꯥꯎ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤꯕꯅꯦ ꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯀꯔꯤ ꯍꯥꯏ ꯑꯩ ꯏꯄꯥ ꯅꯨꯄꯥꯁꯤꯁꯨ ꯕꯥꯔꯗꯦꯒꯤ ꯋꯤꯁ ꯇꯧꯔꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯥ ꯄꯤꯇꯝꯁꯤꯁꯨ ꯋꯤꯁ ꯇꯧꯔꯒ ꯑꯃꯨꯛ ꯏꯍꯥ ꯍꯥꯗꯦ ꯀꯔꯤꯝꯕ ꯇꯧꯕꯒꯤꯅꯤ ꯍꯥꯏꯅ ꯑꯗ ꯑꯩ ꯏꯄꯥ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗ꯭ꯔꯥ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯁꯤ ꯂꯥꯛꯑꯔꯣꯏ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯂꯩ ꯑꯗꯨꯅꯤ ꯗꯥꯅꯤ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯊꯕꯛꯅꯤ ꯃꯤꯇꯤꯡ ꯂꯩ ꯑꯗꯨꯅꯤ ꯗꯥꯅꯤ ꯍꯥꯏꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯦ ꯈꯪꯉꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛꯅ ꯃꯥ ꯂꯥꯛꯑꯦ ꯊꯨꯡꯉꯔꯦ ꯑꯩꯅ ꯂꯥꯛꯑꯔꯣꯏꯅ ꯍꯤꯞꯅ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥ ꯑꯦꯛꯗꯝ ꯀꯦꯛꯀ ꯄꯨꯅ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯐꯝꯃꯦ ꯑꯩ ꯏꯄꯥ ꯅꯨꯄꯥꯁꯦ ꯑꯗꯨꯗꯅꯤ ꯑꯗꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨꯅꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯉꯕ ꯃꯈꯨꯠꯁꯦ ꯈꯪꯕ ꯃꯥꯏ ꯈꯨꯕꯤꯁꯦ ꯊꯣꯡꯗ ꯆꯞꯇꯅ ꯀꯞꯄꯒ ꯇꯨꯝꯈꯤꯕ ꯌꯦꯡꯉꯟꯒꯦ ꯌꯦꯡꯉꯨ ꯃꯈꯨꯠꯁꯦ ꯍꯤꯗꯥꯛ ꯇꯩꯔꯤꯅꯤ ꯃꯥꯁꯦ ꯁꯤꯒ ꯇꯨꯝꯅ ꯂꯩꯔꯦ ꯃꯥꯏ ꯃꯈꯨꯠꯁꯦ ꯁꯣꯝꯗ ꯍꯤꯗꯥꯛ ꯇꯩꯕꯅꯦꯕ ꯃꯈꯨꯠꯁꯦ ꯅꯟꯊꯟꯈꯔꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯗꯅꯤ ꯃꯥꯅ ꯁꯤꯒ ꯀꯦꯛ ꯂꯩꯕꯤꯔꯦ ꯃꯥꯅ ꯁꯔꯄ꯭ꯔꯥꯏꯖꯀꯤꯅꯦ ꯀꯦꯛ ꯂꯩꯕꯤꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤꯒ ꯆꯥꯅꯕꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯥ ꯄꯨꯔ ꯂꯥꯛꯏ ꯃꯌꯥꯝ ꯇꯤꯐꯤꯟꯗ ꯄꯨꯔꯒ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯒꯁꯨ ꯁꯥ ꯂꯩꯔꯦ ꯑꯗ ꯃꯥꯅꯗꯤ ꯍꯣꯔꯦꯟ ꯀꯩ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯣ ꯁꯤꯁꯦ ꯆꯥꯠꯅꯤ ꯃꯥ ꯄꯨꯔꯛꯏꯁꯦ ꯆꯥꯠꯅꯦꯕꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯋꯤ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯗꯣ ꯆꯥꯔꯒ ꯒꯥꯏ ꯆꯥꯔꯒꯦ ꯑꯗꯣ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯃꯊꯪ ꯃꯊꯪ ꯀꯩꯀꯩ ꯇꯧꯋꯤ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯌꯥꯝ ꯆꯥꯠꯁꯤꯒ ꯂꯩꯔꯦ ꯅꯆꯥꯅ ꯌꯦꯡꯒꯦ ꯑꯩ ꯆꯥꯠ ꯄꯥꯝꯃꯦꯅ ꯆꯥꯠꯁꯨ ꯄꯨꯕꯤꯔꯛꯑꯦ ꯍꯥꯎ ꯌꯥꯝꯅ ꯈꯔ ꯑꯃ ꯍꯧꯖꯤꯛ ꯀꯗꯥꯏꯒꯤꯅꯣ ꯊꯣꯏꯕ ꯀꯥꯏꯒꯤ ꯀꯣꯠ ꯑꯗꯨ ꯃꯃꯥꯡꯒꯤꯗꯣ ꯑꯣ ꯍꯣꯏ ꯃꯌꯥꯝ ꯑꯩ ꯀꯣꯜ ꯑꯃ ꯂꯥꯛꯏꯀꯣ ꯑꯝꯇꯪ ꯊꯥꯡꯒꯠꯀꯦ ꯑꯗꯨ ꯂꯣꯏꯔꯒ ꯀꯨꯝꯒ ꯊꯦꯡꯅꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯅꯦꯀꯣ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯕꯥꯔꯗꯦꯁꯤꯗꯤ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯩ ꯅꯨꯄꯥꯅ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯋꯤꯁ ꯇꯧꯔꯒ ꯀꯔꯤꯝꯕꯨ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯁꯦ ꯀꯔꯤꯝꯕꯨ ꯉꯥꯡꯗꯦꯕꯅꯦꯀꯣ ꯃꯥꯗꯤ ꯑꯩ ꯅꯨꯄꯥꯒ ꯃꯣꯏꯅꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯁꯤ ꯑꯗꯨꯝ ꯀꯦꯛ ꯃꯆꯥ ꯑꯃ ꯀꯩꯅꯣ ꯇꯧꯅ ꯈꯣꯠꯅ ꯀꯛꯑꯒ ꯑꯗꯨꯒꯤꯗꯤ ꯀꯩꯅꯣ ꯇꯧꯁꯤ ꯍꯥꯏꯗꯅꯅꯦꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯁꯤ ꯇꯤꯟꯅꯕꯗꯣꯀꯣ ꯃꯣꯏ ꯑꯃꯅꯤ ꯈꯛꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩ ꯏꯄꯥ ꯅꯨꯄꯥ ꯂꯥꯛꯑꯦ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯈꯣꯠꯂꯛꯏ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕꯅꯦꯀꯣ ꯑꯗꯨꯗꯤ ꯃꯁꯦꯟ ꯃꯄꯥꯏ ꯃꯥꯟꯅꯔꯒ ꯀꯩꯅꯣꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯗꯣꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯤꯠꯆꯟꯗꯅꯦꯕꯀꯣ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯗꯣ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯏꯄꯥ ꯅꯨꯄꯥ ꯊꯣꯡꯕ ꯍꯧꯒꯠꯈꯔꯦ ꯉꯥ ꯆꯤꯀꯦꯟ ꯇꯧꯅ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯗꯅꯤ ꯁꯤꯒꯅ ꯃꯆꯜ ꯁꯦꯝꯅ ꯂꯣꯏꯔꯦ ꯊꯣꯡꯕꯒꯤ ꯁꯤꯗ ꯌꯣꯡꯆꯥꯛ ꯈꯤꯇꯪ ꯂꯩ ꯑꯁꯤꯁꯤꯅꯅꯦ ꯈꯤꯇꯪ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯒꯦ ꯑꯗꯨꯒ ꯁꯤꯁꯦ ꯈꯥꯃꯦꯟꯁꯦ ꯕꯣꯔꯥ ꯑꯃ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯍꯜꯂꯒꯦ ꯀꯩꯀꯩ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯑꯅꯤ ꯆꯪꯅ ꯊꯣꯡꯉꯤ ꯑꯃꯅ ꯁꯔꯦꯡ ꯑꯃ ꯊꯣꯡꯉꯦ ꯁꯔꯦꯡ ꯑꯇꯣꯏꯕꯤ ꯑꯃꯒ ꯑꯃꯅ ꯖꯦꯟ ꯑꯃ ꯇꯧꯔꯒ ꯊꯣꯡꯉꯦ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤꯅ ꯇꯧꯕꯤꯔꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯕꯥꯔꯗꯦꯒꯤꯁꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯕꯣꯔꯥ ꯍꯧꯕꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤꯅꯦ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯑꯒ ꯀꯦꯛ ꯀꯠꯇꯤꯡ ꯇꯧꯔꯅꯤ ꯍꯥꯏꯕꯅꯦꯀꯣ ꯑꯗꯣ ꯀꯦꯛꯁꯦ ꯀꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤꯅꯦ ꯑꯩ ꯄꯣꯠ ꯑꯃ ꯌꯦꯡꯍꯟꯅꯤꯡꯕ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗꯅꯦꯀோ ꯉꯁꯤꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯅ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐ ꯑꯃ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯅ ꯑꯗꯣ ꯀꯌꯥ ꯇꯧꯅ ꯄꯤꯔꯛꯄꯅꯤ ꯁꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯒꯤ ꯁ꯭ꯋꯦꯇꯔꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅ ꯄꯤꯔꯛꯄꯅꯦꯕ ꯑꯩꯁꯦ ꯕꯇꯟꯁꯦ ꯄꯥꯟꯍꯟꯒꯦ
ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯃꯆꯨꯁꯦꯀꯣ ꯑꯗꯨꯗ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯔꯆꯤꯇꯥ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯊꯦꯡꯛ ꯌꯨ ꯑꯔꯆꯤꯇꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯌꯣꯔ ꯂꯚꯂꯤ ꯒꯤꯐ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗ ꯃꯥꯅ ꯑꯁꯤꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔ ꯄꯤꯔꯛꯄꯅꯤ ꯃꯃꯜꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯂꯧꯔꯛꯄꯅꯤ ꯑꯁꯤꯁꯦ ꯃꯥꯅ ꯕꯨꯗꯤꯌꯥꯗꯒꯤ ꯂꯧꯕꯤꯔꯛꯄꯅꯦꯕꯀꯣ 1650 ꯄꯤꯗꯅꯀꯣ ꯑꯗꯨꯗ ꯃꯌꯥꯝ ꯕꯨꯗꯤꯌꯥ ꯇꯧꯕꯗꯣꯀꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯣꯟꯊꯣꯛꯎꯒ ꯑꯗꯨꯝ ꯍꯥꯏꯕꯅꯦꯀꯣ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯗꯅꯀꯣ ꯁꯤꯁꯦ ꯑꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯂꯤꯠꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯄꯛꯆꯅꯤ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯗꯣ ꯑꯁꯤꯁꯦ ꯌꯥꯝꯅ ꯐꯖꯩ ꯃꯌꯥꯝꯁꯨ ꯐꯖꯩ ꯐꯖꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯁꯤꯁꯦ My gifts yam faziko. Adudani miyam se sumaina ne usu but diya bane ko. So adi. Nunghang di imhindana haidi. Kam to bangam thokpai hei ba light si kano to base. Adudani miyam ke khalake mathang da dum yemi na si ko. Kano to ni to roi hana ga to rambadigi to ba hana haidi ai tawroi haina khana dum leirambani abane ko ai nupana mai mase nupaga tanaraga haidi moini pullaga ka tawna leirame plan nai leirame haidi tawba party gi se ka tawba gi se dukdi yam chawna budi tawba na thena dum na se tawini abane mi binasi ko imanabi sing lae aina lagani habado ada Joyce ki ma husband lagtri adani ka Joyce ide ada ini aku ada ni ada memton tu nungai deh wah ini hai ba tahu nu bapa ada kayak gini kai beli panjang kunci kira oh tu ni leh badi tu mai kata ada ni apa ada ni meow ni mau nasi cake pore aku isu cake segala leh cake ani nasi di cake ani pore Siga semua lagi siga semua lagi Wait, can you open the door? Stand straight, stop. Macam apa? Macam biro. Hah? Itu tu. Macam biro. Oh, please no. Masa tu macam mo? Lara, tumlan. Jangan fatwa bomon betul. Hai. Tahu berapa? Ada tu. Nak memutar tinggal sih dah. Happy birthday to you. Kamu. Happy birthday to you. Happy birthday to you. Happy birthday, dear Julia. Happy birthday to you. Good job. Macam. Sing again. Macam. Happy birthday to you. Happy birthday to you. Happy birthday to you. Right hand look. Thank you, Happy birthday to you. Hitam. Macam apa? Yummy. Matai laser Oh. Cari. Hamaरे से लो मम्मी तो पी लो तुम्हारे सीधे ही लो मम्मी तो पी लो मम्मी तो पियो
Nang ilo tang kita. Ay. Sige, sige naman ka. Chocolate naman. Good job. How was that? Haway. Chado. जा रहे कोई जा रहे Bener. Happy birthday. Testing na ro. Ram natin ng pamo. Lihat dito yung mga pamdam ni Mari Chao pam. Ito, jangan saya gusta करेगा तो ये तो ज़्यादा मेकअप कोड ही नहीं ये सुंदर कुछ करना है हम लोग का रेडी करते हैं chicken thô kare siga su chicken he thô kare siga na sinju soi de ba siga su chicken nei de yang hojing na khamen bara hauge tauri siga khamen bara haura noi na lore Sangita na slap ki na tauri se tauro yang na khamen hauri ko chicken da Chicken cái đây sang người ta thì cái này một xà này là mang cái đó cái gì em cái nó xin dùi thế tàu ra cái này đi cái tàu đây nào đó nhà đi có dưới đây tàu ra xin dùi thế cái đó mệt là cái này rồi bắt sát test tàu đây và sáu mươi nghìn mà lôi đấy này là một bộ sinh cái thằng thằng sinh mà nhiều vậy một sabin bora hori bora hi yong ne siga lei de salad ga adegi di sinju ga adegi di keno ga bora ga chicken ga adegi di nga thong ba ga di moi pu thok na chana ba te song na kha de da me am siga lei de sangita change bora ho ba lo selak to de siga lei de da me am di cha ra ni lei de akhoi Sige sareng thong ba lei re adugi sigana chicken na lei moi di kha chakhat ba hor sinju salad bora khoi huji cha ba horani ase sena egi birthday ki gift ni ai wine ma phubi re ase egi birthday ki gift ni ai moina dani me hoji akhoi cha ba horage nga le ko thing na si hoji cha do re hoji ngai ni cha ba gi damak ta yam hoji akhoi thambi ba de adu dani hoji cha dani Saya lepas saya lebih ni. Wait. Ini kan ama mea ka thong nung i. Kucha jaga sinju kucha se yo. Cái kucha nó hay ba. Wait. No. Lâu rồi. Ah ila. Come. I'll do something good for you. Come. Chắc cha ba loi de chắc cha ba ki video di ka phau de. Pani macha surji ne macha pi kana khungu pi di. Sa kami apa na siga lei di. Rồi, am tao button. Ready. Lano liam ko no. Liam to ko no. Big and Oi dah lagi pia to ba di. pini. Sir, give it to her. You can cry. Ay kita. Na daw pisa ito re. Bye. 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 Jadi apa sana kita deh. Betul betul bayar. अच्छा, there is a place. Ya, मैं आपको मुझे ना करे हो जी एक बर्थडे से पिक तक ना तुम लोग चल ले तुम लोग दी नुंगाई करे तो चाबा क्या ना तो बड़ी उलाउ दरे तो मैं आने निशी बिना एक चैनल से वो लाइक सब्सक्राइब शेयर तो वीडियो मो कमेंट से तुम भाई वीडियो मो नुंगाई दिया ना ना जंगवी चैनल से सब्सक्राइब तो से वीडियो मो कमेंट से तुम भाई वीडियो मो को नुंगाई दिया ना बाय बाय गुड नाइट